Good morning. Northeast window na sadok chariba news analysis mityang tabiriba punamapu taramna okchari ngasi pause singda kari karamba maru oiba pausing fongnariba ge habdu khananaba gidamakta aikoigi studio sida lengsinduna laibiriba si Dr. Yengkokpam Dhakeshwor ni ozabu taramna okchari oza Oza ahan badalak janing mudi koi gi ngasi gi pauche ambada top headline oina fongnariba di karino habada koi gi ngarangi parliament session da koi gi MP angomcha bimol akoijamna manipur gi wafam da puthorakpada parliament se nikre habani oza mahakna koi gi minute 9 ga second 65 phangba wafam da koi gi haidi minute 9 ga second 65 sida mahakna manipur gi wafam ase yam barik sumna pukhat pikre habe tare oza mahakna pukhat kiba matang sida haidi koigi mamang da su koigi asumaina haidi wafam ase sumaina koigi manipur gi matang da pukhat pikiba thengna bibra kamaina ozana kari wafam thambini oza ahanbada ngasigi notice window gi news analysis pu miyeng tawiro punamupu koknana kurumjari ngarang manipur dagi handakta nauna parliament ki hoi inner manipuri parliamentary constituency gi MP oina khankraba hoi yamba tamu bimolna manipur gi leiriba hoi context se historical point of view aduga magi geographical point of view dagi aduga leiriba political contradictions mayam se masi punna comprehensive oiba magi approach amada mana thame ado masi aigi miyeng haiba tare ko aigi miyeng khara analysis sida thamjaba taragadi koi miyoi basi magi mana ngangi ba magi thamiba poche magi true spirit ta as a koigi manipuri nationalist amoina aduga manipuri citizen amoina madui context gi madugi issue dagi thambra or natragana politician amoina thambra haibasidi mana political field da sangaga MP amoina bol epaga politician amoina chalaga ngangbanina masi aigi miyeng dagi de masi wangani se dum thoebu ko luri bo wafam de manipur da thoiba problem manipur da leriba issue mayam sing ase masidi aidi handai jong naina bada dum haije ki masidi कोई BJP की नत्रगा कांग्रेस की और नत्रगा any other political party अमगा की मागी vision की करी ओटो कनो नतेबा लईबा मागी लरीबा मयाम से मसीदी मनी इंडिया की statecrafts दा माई याउजबा माई constitutional framework ते लरीबा आयन की constitutional provisions मयाम मा अदगी legal की ताम दगी थोलेबा मागी legal की interpretations provisions मयाम असिना मधुगी loopholes मयाम नत्रगा मधुगी कोई constitution की मागी parameter सिंग अदुगा मधुदा यावरिबा मागी मसाक मयाम सिंग से मसी सिजिनरकांदा ओहेलकपा प्रॉब्लम अमा और मधु पुनमकी मायोक्ता मा constitution का मई सोइलेंदबा कोई तोंगानबा मणिपुर की लेरिबा पोसी मागी इंडिया की लेरिबा constitution का मरी सोइलेंदबा मोंगदा मागी purely political issue ओइना हौबा मागी conflict अमा माई conflict से तोंगान येंगदबा यादबा होजिक यामना climax याम लुसलपा मतम अमगी फिबम ने होजिक लेरिबा कोई मणिपुर की situation असे अदुना होजिक बोगदा लेरिबा पोची अखोगी इंडिया की लेरिबा सिदैदा अखोगी ऑनरेबल MP ना तमम बिमोलना इंडिया की सेंटर ना तुमि लेसलिबसी अखोई लोइलम सिट लिचत अदु मखा जथबनी हाइबा मागी कमेंट अमा माना चाउना पीरेबको अदु इतारगदी साइ सिदैदा अखोइना येंगबा यारिबा कांसेप्ट सि करिनो हाइबा कांदा इंडिया की फॉर्मेशन दा इंडिया की स्टेट फॉर्मेशन दा मसी भारत हाइबसी यामना मसीगी लेरिबा हिस्टोरिकल मागी कंटिन्यूएशन अमा याम सांगना लाकपा पोट अमनेबा लाइबा पोसी करमाइ लागे खर इहान हानबदा मागी भारत की मागी फिलोसॉफी भारत हाइबा फिलोसॉफी असे मसीदी कोई ड्यूरिंग द पीरियड ऑफ वेदस वेद की मतम की पीरियड तदी भारत हाइबसे कोई मागी geographical मागी boundary सी लेते हैं द वर्ल्ड itself से
masi Bharat aina moina min taweba muni rishi mayam sing asina aduna makoina welfare of the human being ida makta makoina koigi niyom niti chanaga da bangang naga da mayam puthoeba ko puthoiba mayam sing ase madu universal oeba aduna makoina masibu Vasudeva Kutumbakam maina moigi philosophy da yaurise the world as a whole ena ko Bharat ase tongan na yengam deba matam amadadi the world itself se Bharat aina moina tittormeba ko aduga makoigi leiriba masidei da leiriba miyo punamak se masina satnaga da bangangna ga da niyom magi niti haitare ko sakada ba niyam sing ase magi semameba aji satka da saga da thakka da leiga da hika da miyo ba amana tawga da mong sing ase magi boundary naitana human being hai base masi amakaktani ena aduita masigi leiriba mayam sing asi da leibak ngakpa yanana ba haidana maside da classification of magi human category se masisu akoina Satur Varna Harise Moina Brahmin Kshatriya Vaishya Shudra na moina khairisi adu Aristotle na su magi classification of men da mana khairisi karino haiba kanda mana men of reason aduga men of soldier men of appetite and slaves and metics aina mana khaido ise sumaina magi bedagi matamda koi society si smoothly running to yana Brahmin na ji kanano haiba kanda knowledgeable person do nebuko the person who acquires knowledge that's Brahmins anybody who magi maduda caste laite crit laite anybody my yum mamade ta pokpi hai then adegi di leibak ngak pagi ko responsible lawriba haidi leibak tu gi welfare gi damakta madu yekna bana natraga landarak pada natraga sanga na kaina tawuda mayam du gi protection pina ba madu gi mathong na region pharaba kamu sing ado madu buna kshatriya haina makoina classify tawebo ko vaishyas haina Aidi sing asina traders kambu sing asina ba aidi communication la politic tawba kot pa kaido magi economy gi kari gi mayam sing sudra haisina magi lau singu ba tawri ba kholi ba adegi di magi service sina ta ba outcast kambu mayam sumuna samgalami outcast mayam aidi khoigi seran turan phataba thabak tawrugi ko punishment pira kan sida mokoi si mokoi gi thabak sing asi kai no haiba kanda nala sengba yungi phata hokti sengdokpa kotokpa kaido as a matter of punishment amo oina haiba sing asi buna mokoi na adivasi saina sumaina koi horizons kaina tawrakan sida haiba sing ase matam du dadi koi gi magi hereditary Aidi mi amana Brahmin pokadabani haibelete Kshatriya amana Kshatri pokadabani haibelete anybody aduga Vaishya amana Vaishya pokadabani haibelete masigi posing according to magi potential dugi matung ina mana haijari ba singjari ba magi ngamjari ba mai capability dugi matung ina ma Brahmin warusya Kshatriya warusya anybody ma profession du da magi keno du leirame buko vedagi matam dadi but masya khara thengara ba matamda bedagi matungda beda sing asigi masi classify tawra matungda di kamai tawge haiba kanda mase hereditary positioning tawgreba ai hereditary position Brahmin pokadabani adai Kshatriya na Kshatri pokadabani adu machine ba caste system hairisi India la laki proport masidagi di kamai tawge da vedagi poching ase makoina lana interpret tawra kan hereditary positioning tawgre aduga mai kano mayam sing je khoigi casteism se masi introduce tawgre masidagi hana leramba Bharat ki concept si mangreba geographical limitation la ebo ko adudagi di makoina kari tawre masigi saturvarnagi through sideda lengak pai kai ki potche masi state artifact se masidagi haura aga Bharat chi lakre adudagi madugi pot mayam sing aduna kandha laktana kotana kedotana lakpa mai amang aseng kharakpa magi varnagi kari conflict mayam sina maram warkan sinida leibak se mapum moina ngasagi magi mi ama khenaba lakpa conflict torpa lan torpa kolok mayam sing ase masidagi adum magi internal contradictions mayam tholebo tholaiba mayam sina marum oira kan sidai da atopa haidi basigi framework manung da leitaba tonganba haidi khogi landarakpa occupation lakpa kotpa mugol gi kari gi laktana kotana sengulaiba mayam sing ase masigi leiba contradiction mayam sing asidagi ne ko then adudagi di British lakre British la matung da lai aduna India je sembagi magi history gi magi continuation magi legacy ma leje ko Bharat je sembaga aduna hojik ureiba concept ti keno ai ji kitang historical keno si kitang sampatna haijari ji maram hoji laiba India ji tak pu yana bai ni ko aduna mar adagi di pungloi lor kan British India la British India la pa kan si di British na India gi le riba magi framework chelang na sahi chani rom magi rule tawre ko adagi di
foreign rule si direct my culture manadaba kotba kaido mayam sing ase masigi pot mayam sing ase lakpa kan sida revolution tongminare manaba culture amagi makada sum mai leminarakpa mai prem chato kasin tongnarakpa hosiki le mayam si punara kan sida amuk anna hariba mayamgi area manung asidaita nation di tongan establish tawna kreko matam sida mai ne marathi ki nation tamil ki bengali kari ki mayam nation mayam establish tawna kare si ki ke leidana ko adi up da kari da makhan gi magi tribal ki kari ki mayam leigre masi gi nationalities ki theories mayam ne ngasi loiba nai rebo ko aduna samjala kan sida leiba mayam singa se British India la amatung da di magi colonial rule se foreign rule si loisana wona ba kan asida ida kaidore haiba kan sida concept ani thol eba theory ani Hana Prasin Bharat ID Hojiki Vedagi Matungda Laiva Saturvarnagi Leriva concept si the Shamgalapa Bharat versus Masigi philosophy da continuation to Bakambu Pampamuma. Then Aduna Tabata federal structure Amada Hana already established Ojakraba nation Mayam Sing as Masi Punjalakana Union of Nations, some Punjalakan Masigi Union of Nations Atopa Amwana foreign rule Aman Landarak Pada Madu Sangbangam Danaba. Karigumba considering bonding amana to woman of Punsalaka, the Pundalanting Minaba, Hyba, Wakalon, Adu the Yumpum or Semgalapa India. Then Hanagi, Prasin Bharat Edimagi, Ladiba, Vede Kari concept to the Laga, Shambang, Asagi Saturvanagi, concept to Shamba, Bharama, philosophy Anisia, India, still houses survive Tauriaboko. Asigi, philosophy Anisigi contradiction, Marakshida. Aikhuigi amuk lureisina manipur sina hariba philosophy anishigi maraksida purali akhuidi assimilate toroga yaurokpa nateba tonganba akhuigi western gi civilization eastern gi civilization anishigi meeting point gi area amaneba manipur haiba sidi ko tonganba magi any foreign rule amatana direct british gi ladiba rule dugi mamangda foreign rule amta thengnadriba ko adi brahmagi kari mate khara leibaduna tana muslim gi aggression thengnadaba adigi di brahmis gi ladiga matamdugi mate kharaga lan tawnabuduna tana puraburi british ki mamang dadi foreign rule se thengnadana sangna magi national keno amada la kansida laksharakpa lamdam ama oibanina madugi potugi distinct entity do adugi ngakpa sidaida hojigi laiba india gi framework ki concept ani siga masigi fusion tholokpa sida koi sidaida lakpa sidaida hojiki federal structure da semgalaiba india constitution ase masidaida amuksu kamdoroge haiba kansidaida tongan ba magi masi BJP ki Congress ki wangak ta natte ko ai haijari se pulap oi ba magi philosophical basis to nei haijari aduna